मियोइब खुदिंग पुंसी चुप्पा नुंगाइना अदुम लेगे हाइबदि यादे। मिकुप सिदा नुंगाइरबसु थंगनब मिकुप अमदा अवाब ताखिबा याउदबा नत्ते। तंबा ngamba मियोइबगी मपोक नत्ते अदुबु अवाब ताबसी फत्तबा तौबा मियोइसिंगदगिदि अफबा तौबा मियोइसिंगदना हेना अवाबसी ताब्रा खल्ली। फत्तबा मीदा अवाब कया ताई हाइरबसु खुदक खुदकता कैसु वाबा फंगदे। फत्तबा मीबुना हेना नुंगाइ नुंगाइना लेहल्ली। केनुगा केबीगना फत्तबा कया तौरबसु मखोइदा हौजिकी ओइनदि अवाबा हाइबदु मचेत अमता खंगदा लैरी। अवाबा पुंबा मालेमना लोइना पुदुना खांगली। हियाइनुना बुंगो मालेमना कई हाइगे नंग चिचेना हाइबदु यारबा नत्रो? यारे चे। अदो हौजिक्ति अखोइनी खंगनरबनिना चेदो कौरनुबा। कई कौ हाइनु अदुदि चिचे? मिंगसे ओइना कौगेरा नत्रगा नंगना अपाम्बा मा खल्लगा कौरो। मी ममांगदा चिचे चिचे कौबदो तारगा इचिलिपा मानखिनीबा कोइनाबगा मालरोये। मालेमदो वाखल ngaiha खल्लगा हियाइ ओइना कौरगे चे। चिचेदो कौरनु हाइबा अंगावबो मसिदिबा। होय सोइबने चे। इहे नते हियाइ हाइबा। यारेने अदो नंग कोइबगा चटनिंगब्रा? चटनिंगदेदा चे। हियाइनु मालेमदा ममित पैनी येंगलगा सुकलगा लै। मालेम हियाइनुना वा मखा तादा तुमिन लैखिबदुदा कैदौरबनो खन्ना हियाइनुदा येंगलई। कैदौरगे अमुक चे? इहे सोइबने हियाइ। अइना चेदो कौरनु हाइरगा नंग सुम कौइसि कैगिनो? मीना ताख्रगा अइना नंगसे फाबीबा मालने हाइबा। अस कौररोइबा सोइख्रेबा। मतुंगै कौदा कौरो अइना कैदौगे येंगोना? होइबसे सोइख्रेबा। लाओ हलसी। हौजि एग्जाम मयासिदा नुंसी वारी साबा यादे। लाओ लाइरिक पारो लाओ। हियाइनु मालेमगी मखुत संबिदुना गार्डन अदुदगी थोकमिनरई। मालेम सिदा ngaiak leiramuko ai gari lauthoge. Hoi. Hiyainu park leiriba adomda lai. Magi gari leiriba adomda changsinduna gari do thaudorai. Malemdi lambigi mataida leptuna hiyainu bungairi. हियाइनु गा गाड़ी दु गार्डन अदुगी वांगमदा हेक थौदोरकपगा खंगौदा ट्रक अमना साफु कन्ना थोंख्रे। मालेमदो मोमो नोकना हियाइनु बुंगाइ जेरंबनी। खंगौदा मिटमांगदा थोख्रिबा थौदोक अदुदा मालेम पाखतना खोंजल कन्ना लाउदुना हियाइनुगी मनाकता चेंसिली। हियाइ! ट्रक अदुना साफु कन्ना थोंखिबना हियाइनुदु फना सांगना गाड़ी अदुगा कैगा पुन्ना पाइथोई। इखेंग लगता याम वाना लैरिबा नुपीदु उबदा मालेम मखोन थोकना कपले। हियाइ कइनो नंग तोइसिबो से हौगलो लाओ से हौगलोमनी। हियाइ नुदि ट्रक अदुना फोर्स कन्ना थोमजिलकपनी मसादगी ई का हेना थोखिबना मालेमना कौरिदु ताखिद्रि। मसादु पद्रक तारी मालेम हियाइ नुबो कोनखतपिदुना से हियाइ से नमित पांगो हियाइ अइना कौरिसे ताद्रबो से खुम्मो। मथादा अमु चेना कोनसिलगा नंगैबु थादोक्तुना चटखिबा यारोये से हौगलो अइबु नंगी नुंसिबदा अंगाव बाइबदा ओहेनबिरमलगा हौसिंग अइबु थादोक्तुना चटपदि यारोये हियाइ से हौगलो। हियाइनु मालेमना nganglibadu तादे तुमिना अदुम लैख्रे। मालेमदो चाकना लाउरई। हियाइ! ममंगदा लाउबदु ताइबंग फाउना लाउरई। मनाक्ता वारी सादुना लेरंबा ममानबा अनिदुसु मालेमगी मतौदा पाखतना येंगलई। अथोइबना नुपा कैदौरगे? कैदौरगे से इंथम थासिदा नसादो हुमांगना पुंचो चोले। हियाइ हियाइ दे कोनानु हियाइ दे। मालेम तुमिना अमुक लैख्रे। अथोइबा मालेमगी मतौदा खजिक चिंगनै। नुपा
ꯅꯪ ꯍꯪꯉꯤꯁꯦ ꯆꯤꯆꯦꯗꯨꯔꯣ? ꯀꯩꯗꯧꯔꯒꯦ? ꯃꯥꯗꯤ ꯁꯤꯗ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯃꯌꯨꯝꯗ ꯂꯩꯔꯝꯒꯅꯤꯌꯦ. ꯅꯪ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯅꯠꯇꯦ ꯆꯤꯆꯦꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯍꯥꯏꯔꯣ? ꯅꯥꯎꯇꯣꯟꯅ ꯍꯩ ꯅꯔꯣꯟ ꯆꯨꯝꯕ ꯅꯨꯄꯥ ꯀꯩ ꯈꯜꯂꯤꯅꯣ ꯍꯥ? ꯃꯥꯂꯦꯝ ꯈꯖꯤꯛ ꯇꯞꯅ ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯕ, ꯁꯨꯝ ꯃꯪꯗ ꯆꯤꯆꯦꯗꯨ ꯎꯔꯝꯕ ꯑꯗꯨꯒꯤꯅꯤ. ꯃꯥꯂꯦꯝ ꯃꯥꯒꯤ ꯃꯪꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯑꯁꯦꯡꯕ ꯊꯣꯛꯄꯤꯗꯕ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯖꯩ. ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯗ ꯍꯤꯌꯥꯏꯒꯤ ꯅꯝꯕꯔ ꯂꯩꯔꯝꯃꯗꯤ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯃꯥ ꯑꯊꯣꯏꯕ ꯍꯣꯏꯗ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩ. ꯑꯗꯨꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯃꯆꯤꯟꯗ ꯍꯤꯌꯥꯏꯅꯨꯕꯨ ꯆꯩꯖꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯐꯝ ꯈꯖꯤꯛ ꯄꯤꯈꯤꯕ ꯃꯔꯝꯅ ꯂꯩꯐꯝ ꯈꯪꯖꯗꯕꯅꯤ. ꯑꯊꯣꯏꯕꯅ ꯍꯩꯁ ꯄꯥꯈꯪ ꯅꯥꯎ ꯑꯃꯅ ꯑꯔꯤꯕꯤꯕꯨ ꯃꯪꯗ ꯎꯔꯛꯄꯁꯤꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤꯀꯣ. ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ. ꯊꯃꯣꯏꯗ ꯀꯩꯀꯩꯅꯣ ꯈꯟꯕ ꯃꯥꯜꯂꯤꯗ. ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ. ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯩ ꯎꯕ ꯅꯠꯇꯦ. ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯂꯥꯛꯑꯝꯕꯅꯤ. ꯈꯪꯗꯤ ꯈꯪꯗꯅ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯒꯦ. ꯍꯣꯏ ꯈꯪꯖꯔꯦ. ꯈꯪꯅꯤꯅ. ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯏꯕꯣꯍꯜꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ. ꯏꯆꯥꯇꯣꯟ. ꯃꯥꯂꯦꯝꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯈꯔ ꯐꯔꯕ꯭ꯔꯣ? ꯐꯔꯦ ꯕꯕꯥ. ꯑꯣ ꯐꯔꯦ. ꯑꯊꯣꯏꯕ, ꯅꯥꯎꯇꯣꯟ, ꯁꯤꯁꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯅ ꯍꯥꯞꯄꯛꯑꯕꯅꯤ ꯆꯥꯛꯁꯦ. ꯁꯤ ꯊꯤꯔꯒ ꯆꯥꯃꯤꯟꯅꯔꯣꯀꯣ. ꯍꯣꯏ ꯕꯕꯥ. ꯑꯊꯣꯏꯕꯅ ꯏꯕꯣꯍꯜꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯛꯇꯨ ꯂꯧꯏ. ꯉꯁꯤꯗꯤ ꯏꯕꯣꯍꯜꯁꯤ ꯅꯣꯔꯃꯦꯜ ꯑꯃ ꯏꯇꯥ ꯇꯥꯗꯦ. ꯌꯨꯁꯨ ꯈꯔ ꯊꯛꯄ ꯃꯥꯜꯂꯤ. ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ. ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔꯒꯤ ꯃꯃꯤ ꯎꯕ ꯐꯪꯏ. ꯑꯗꯨꯕꯨ ꯍꯦꯛ ꯍꯪꯉꯨꯕꯁꯨ ꯉꯝꯗꯦ. ꯑꯗꯩ ꯃꯥꯂꯦꯝ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤ ꯈꯟꯗꯣꯛꯏ. ꯅꯣꯏ ꯆꯥꯃꯤꯟꯅꯔꯣꯀꯣ. ꯕꯕꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦ. ꯍꯣꯏ ꯕꯕꯥ. ꯏꯕꯣꯍꯜ ꯊꯣꯛꯈ꯭ꯔꯦ. ꯏꯕꯣꯍꯜꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯊꯣꯏꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯆꯪꯂꯛꯏ. ꯊꯦꯝꯕꯤꯅ ꯃꯥꯂꯦꯝ. ꯃꯥꯂꯦꯝꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ. ꯊꯦꯝꯕꯤ ꯍꯟꯖꯤꯟꯅ ꯈꯔ ꯐꯔꯕꯣ ꯅꯪꯕꯣ? ꯑꯧ ꯐꯔꯦ ꯃꯥꯁꯤ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯗꯣ ꯗꯣꯛꯇꯔꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯔꯤꯕ? ꯍꯌꯦꯡꯗꯤ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯌꯦ ꯃꯥꯁꯤ. ꯁꯅꯥꯅ ꯃꯥꯂꯦꯝ ꯃꯊꯪꯗꯗꯤ ꯅꯍꯟꯕ ꯌꯥꯗꯦꯀꯣ. ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯦ ꯑꯦꯛꯖꯥꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯄꯥꯗꯤ ꯄꯥꯅꯤꯡ ꯄꯥꯕꯗꯤ ꯐꯪꯗ. ꯀꯣꯏꯁꯟꯁꯤꯡꯗꯨꯒꯤ ꯑꯟꯁꯔꯗꯤ ꯂꯣꯏꯅ ꯈꯪꯉꯒ ꯅꯤꯡꯊꯤꯅ ꯈꯨꯝꯕ ꯑꯃꯠꯇ ꯉꯝꯗꯕꯅꯤ. ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯅꯃꯥꯁꯤꯅ ꯄꯨꯕ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯗꯤꯅꯦ ꯅꯃꯥꯁꯤꯅ ꯁꯦꯕꯥ ꯇꯧꯕꯤꯒꯗꯕꯅꯤ. ꯑꯗꯨꯅ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯅꯃꯥꯁꯤ ꯁꯪꯕ ꯀꯥꯟꯗ ꯂꯥꯛꯏꯁꯤꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯥꯕꯨꯡ. ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ. ꯊꯦꯝꯕꯤꯅ ꯅꯥꯎꯇꯣꯟ. ꯀꯩ ꯍꯥꯏꯒꯦ ꯃꯥꯁꯤ? ꯅꯈꯣꯏꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤꯌꯦ ꯃꯥꯁꯤ. ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯁꯤꯒ ꯄꯨꯟꯅ ꯁꯦꯝꯕꯤꯔꯒꯦ. ꯍꯣꯏ ꯃꯥꯁꯤ ꯈꯤꯇꯪ ꯍꯥꯎꯅ ꯁꯦꯝꯕꯤꯌꯨ. ꯑꯌꯨꯛꯇꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ. ꯋꯥꯅ ꯑꯗꯨꯝ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯃꯥꯁꯤ. ꯊꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣꯅꯦ? ꯔꯥꯁꯤ ꯀꯪꯅ. ꯀꯅꯥꯅꯣ ꯔꯥꯁꯤ ꯀꯪꯅꯗꯤ? ꯃꯤꯅꯦ ꯃꯥꯁꯤ. ꯑꯊꯣꯏꯕ ꯅꯥꯎꯇꯣꯟꯗ ꯃꯃꯤꯠ ꯁꯨꯞꯅ ꯌꯦꯡꯉꯤ. ꯅꯥꯎꯇꯣꯟꯗꯤ ꯊꯋꯥꯁꯥꯗ ꯂꯩꯊꯣꯛꯏ. ꯑꯣ ꯁꯤ ꯆꯥꯔꯨ ꯂꯥꯛꯑꯣꯁꯦ ꯊꯦꯡꯈ꯭ꯔꯅꯤ. ꯍꯣꯏ ꯃꯥꯁꯤ. ꯊꯦꯝꯕꯤꯅ ꯃꯆꯥꯁꯤꯡꯒꯤ ꯆꯥꯛ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗꯨꯅ ꯄꯤꯖꯔꯦ. ꯃꯥꯂꯦꯝꯗꯤ ꯃꯈꯨꯠꯇꯨ ꯗ꯭ꯔꯤꯞ ꯀꯥꯞꯄ ꯃꯔꯝꯅ ꯆꯥꯕ ꯉꯝꯗꯦ. ꯊꯦꯝꯕꯤꯅ ꯃꯥꯂꯦꯝ ꯏꯃꯥꯁꯤ ꯏꯟꯕꯤꯔꯒꯦꯁꯦ. ꯁ꯭ꯄꯨꯟꯅ ꯆꯥꯕꯗꯣ ꯅꯕꯨꯛ ꯊꯜꯂꯔꯣꯏ. ꯌꯥꯅꯤꯗ ꯏꯃꯥꯁꯤ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯆꯥꯒꯦ. ꯌꯥꯗꯦ ꯏꯃꯥꯁꯤ ꯏꯟꯒꯦꯀꯣ. ꯅꯈꯨꯠꯇꯣ ꯌꯥꯝ ꯂꯦꯡꯕ ꯌꯥꯈꯤꯔꯣꯏ. ꯃꯥꯂꯦꯝ ꯀꯩꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ. ꯊꯦꯝꯕꯤꯅ ꯃꯥꯂꯦꯝꯒꯤ ꯁꯦꯝꯕꯤꯕ ꯆꯥꯛꯂꯨꯛꯇꯨ ꯂꯧꯈꯠꯇꯨꯅ ꯅꯤꯡꯊꯤꯅ ꯇꯣꯠꯂꯒ ꯏꯟꯕꯤꯔꯦ. ꯃꯥꯂꯦꯝ ꯊꯦꯝꯕꯤꯒꯤ ꯃꯇꯧꯗ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯛꯏ. ꯃꯤꯀꯨꯞꯁꯤꯗ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥꯕꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ. ꯊꯦꯝꯕꯤꯅ ꯏꯜꯂꯤꯕ ꯆꯥꯛꯇꯨ ꯆꯥꯅ ꯃꯥꯂꯦꯝ ꯈꯖꯥꯏꯊꯛꯇ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯆꯦꯟꯊꯔꯛꯏ. ꯊꯦꯝꯕꯤꯅ ꯃꯥꯂꯦꯝꯒꯤ ꯃꯇꯧ ꯎꯕꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯃꯥꯂꯦꯝ ꯁꯤ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯗꯦ.
ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯕꯅꯣ? ꯏꯃꯥꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯕꯗ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯔꯕꯗꯤ ꯊꯥ ꯑꯃꯃꯨꯛꯀ ꯂꯩꯔꯗꯤ ꯀꯝꯗꯧꯗꯧꯔꯤꯕ? ꯀꯞꯀꯅꯨꯁꯤ, ꯅꯨꯄꯥ ꯃꯥꯟꯖꯗꯦꯗ꯫ ꯑꯊꯣꯏꯕꯅ, ꯑꯗꯨꯅꯤ ꯃꯃꯥ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯕꯅꯤ꯫ ꯑꯩꯈꯣꯏ RK ꯔꯥꯁꯤ ꯀꯪꯉꯦ ꯍꯥꯏꯁꯤꯗꯩꯅꯦ ꯃꯣꯏ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯦꯟꯅ ꯀꯪꯕꯅꯤ꯫ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯥꯂꯦꯝꯗ ꯂꯩꯔꯦ꯫ ꯊꯦꯝꯕꯤꯅ ꯃꯆꯥꯗ ꯆꯩꯈꯠꯂꯛꯏ꯫ ꯍꯥꯏ, ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯍꯧꯅꯗꯦꯅꯤ ꯅꯪꯕꯣ, ꯃꯁꯤꯗꯤꯕ꯫ ꯑꯁ, ꯀꯩꯒꯤ ꯍꯧꯅꯗꯕꯅꯣꯗ, ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ꯫ ꯃꯥꯂꯦꯝ, ꯅꯪꯕꯨ ꯅꯕꯨꯛ ꯊꯜꯂꯕꯣ? ꯊꯜꯂꯦ ꯃꯥꯁꯤ꯫ ꯁꯤꯁꯦ, ꯁꯤ ꯆꯥꯛꯈꯣꯝꯁꯤ ꯑꯃꯇꯪꯒ ꯆꯥꯈꯣꯁꯤ꯫ ꯌꯥꯔꯅꯤ ꯃꯥꯁꯤ, ꯑꯩ ꯄꯨꯛ ꯊꯜꯂꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯊꯦꯝꯕꯤ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜꯗ ꯄꯨꯈꯝꯗꯨ ꯊꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯆꯥꯝꯊꯣꯛꯏ꯫ ꯃꯥꯂꯦꯝ ꯉꯁꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗꯒꯤ ꯂꯩꯊꯣꯔꯛꯄ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯊꯦꯝꯕꯤꯅ, ꯊꯣꯏꯕ, ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯑꯒꯦ, ꯅꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧꯈꯣꯀꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯁꯅꯥꯅ, ꯍꯌꯦꯡ ꯂꯧꯕꯗꯣ ꯑꯩ ꯂꯥꯛꯑꯒꯦ, ꯅꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯤꯒ ꯁꯅꯥꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕ ꯏꯕꯣꯍꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇ꯭ꯔꯤ꯫ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯒꯦꯂꯔꯤ ꯆꯪꯗꯨꯅ ꯃꯥꯂꯦꯝꯒꯤ ꯐꯣꯇꯣ ꯃꯥꯅ ꯂꯣꯟꯅ ꯀꯥꯞꯈꯤꯕꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯟꯖꯩ꯫ ꯂꯨꯝ ꯂꯨꯝ ꯍꯦꯛ ꯂꯥꯎꯏ ꯍꯦꯛ ꯌꯦꯡꯕꯗ꯫ ꯆꯤꯆꯦꯒꯤ ꯊꯃꯣꯏꯁꯦ ꯁꯨꯝꯍꯠꯄ ꯉꯝꯕ ꯕꯨꯡꯉꯣ ꯑꯣꯏꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯊꯣꯏꯕꯗ ꯇꯦꯛꯁ ꯊꯥꯔꯒ ꯑꯩ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯍꯥꯏꯔꯒ ꯑꯊꯣꯏꯕꯒꯤ ꯆꯥꯠꯇ ꯆꯪꯂꯒ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯑꯊꯣꯏꯕ, ꯃꯥꯂꯦꯝ ꯇꯨꯝꯈ꯭ꯔꯕꯣ? ꯑꯊꯣꯏꯕ ꯍꯣꯏꯁꯨ ꯇꯨꯝꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯍꯤꯌꯥꯏꯅꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯦ ꯆꯦ, ꯑꯩꯈꯣꯏꯗꯤ ꯇꯨꯝꯗ꯭ꯔꯤ꯫ ꯑꯣ, ꯃꯥꯕꯨ ꯃꯁꯥ ꯀꯌꯥ ꯀꯟꯈꯠꯂꯒꯦ? ꯐꯖꯅ ꯑꯗꯨꯝ ꯀꯜꯂꯦꯗ ꯆꯦ, ꯍꯌꯦꯡ ꯌꯨꯝꯗ ꯀꯨꯝꯃꯗꯣꯏꯅꯤ꯫ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯅꯣ? ꯑꯩꯒ ꯅꯥꯎꯇꯣꯟꯒ ꯂꯩꯔꯤ꯫ ꯕꯕꯥꯗꯣ ꯂꯥꯛꯑꯝꯕꯅꯤ, ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯆꯪꯉꯛꯇ꯭ꯔꯤ꯫ ꯑꯣ, ꯃꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯂꯥꯛꯇ꯭ꯔꯣ? ꯂꯥꯛꯇꯦ꯫ ꯍꯤꯌꯥꯏꯅꯨ ꯉꯛꯅ, ꯀꯩꯒꯤ? ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯦ, ꯀꯣꯟꯅ ꯈꯪꯉꯨ ꯃꯔꯝꯗꯣ, ꯃꯥꯂꯦꯝꯗꯩ꯫ ꯅꯪꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕ? ꯌꯥꯗꯦ, ꯃꯥꯂꯦꯝꯗ ꯂꯤꯍꯜꯂꯣ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ, ꯒꯨꯗ ꯅꯥꯏꯠ꯫ ꯍꯌꯦꯡ ꯌꯧꯔꯛꯑꯒ ꯍꯥꯏꯔꯛꯎꯀꯣ꯫ ꯑꯣꯍꯣꯏ ꯆꯦ, ꯒꯨꯗ ꯅꯥꯏꯠ꯫ ꯍꯤꯌꯥꯏꯅ ꯑꯊꯣꯏꯕꯒꯤ ꯆꯥꯠꯇꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯦꯟꯊꯣꯏ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯐꯠ ꯔꯤꯁꯤꯞ ꯇꯧꯏ꯫ ꯀꯩꯅꯣ, ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯦ? ꯍꯦꯟꯊꯣꯏ ꯁꯨꯛꯂꯒ, ꯈꯣꯟꯗꯥ ꯐꯥꯎꯗꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ, ꯋꯥꯊꯤ ꯇꯧ ꯂꯩꯅꯨ꯫ ꯍꯣ, ꯉꯁꯥꯏ ꯅꯝꯕꯔ ꯄꯤꯔꯝꯕꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ, ꯑꯩꯒꯤꯗꯣ ꯇꯥꯍꯧꯔꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯗ꯭ꯔꯦꯍꯦ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯕꯨ ꯈꯨꯐꯠꯇꯁꯤ꯫ ꯅꯨꯄꯤ, ꯑꯩ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯣ? ꯑꯗꯨꯕꯨꯗꯤ ꯌꯥꯎꯗꯤꯌꯦ꯫ ꯑꯗꯨꯅꯤ ꯈꯪꯉꯣ, ꯑꯩꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ꯫ ꯑꯁ, ꯌꯥꯝ ꯆꯥꯛꯏꯗ ꯑꯩ꯫ ꯌꯥꯔꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯂꯩꯔꯒ? ꯍꯦꯟꯊꯣꯏ ꯅꯣꯛꯂꯒ, ꯈꯪꯅꯕ ꯍꯧꯖꯤꯟꯒꯦ ꯇꯧꯕꯅꯤ ꯏꯕꯦꯝꯃ꯫ ꯏꯁ, ꯀꯌꯥꯗꯨꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯥꯏ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅ? ꯀꯩꯅꯣ, ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯑꯩ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ, ꯃꯉꯣꯟꯗ ꯂꯩꯗꯣꯏꯅꯤ꯫ ꯌꯥꯔꯦ, ꯑꯝꯇ ꯑꯩ ꯊꯝꯃꯒꯦ꯫ ꯅꯪ ꯑꯗꯨꯏ ꯑꯣꯏꯔꯗꯤ ꯉꯥꯡꯍꯧꯔꯣꯀꯣ꯫ ꯉꯥꯏꯈꯣꯍꯦ, ꯄꯥꯎ ꯑꯃꯒ ꯋꯥꯠꯂꯤꯌꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ, ꯇꯨꯝꯅꯤꯡꯉꯦ, ꯈꯔ ꯊꯨꯅ ꯇꯝꯃꯨ꯫ ꯍꯣ, ꯑꯗꯨꯕꯨꯔꯣ, ꯉꯁꯥꯏꯒꯤ ꯇꯥꯃꯣ ꯄꯔꯦꯝꯕꯗꯣ, ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯕ ꯉꯁꯥꯏꯗꯣ ꯍꯨꯔꯥꯟꯗꯅ꯫ ꯍꯤꯌꯥꯏꯅꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ, ꯅꯨꯄꯤ, ꯅꯪ ꯉꯥꯡꯍꯧꯔꯣ, ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯑꯌꯥ, ꯀꯣꯜꯒ ꯀꯛꯈ꯭ꯔꯦ꯫ ꯐꯔꯣꯏꯌꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯃꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯞ ꯂꯩꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯝꯇ ꯀꯣꯏꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯕ ꯃꯥꯅ꯫ ꯍꯦꯔꯥ, ꯃꯥꯅ ꯁꯤꯟꯗ꯭ꯔꯁꯨ ꯑꯩꯅ ꯀꯣꯏꯔꯅꯤ꯫ ꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯏꯔꯜ ꯋꯥꯠꯄꯁꯨ ꯅꯠꯇꯦ, ꯅꯨꯄꯥ ꯑꯃꯈꯛ ꯐꯥꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒꯦ ꯑꯩ꯫ ꯒꯨꯗ ꯅꯥꯏꯠ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏ ꯃꯣꯃꯣ ꯅꯣꯛꯅ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯏꯕꯣꯍꯜꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯝꯂꯤ꯫
ꯉꯁꯥꯏꯗꯒꯤ ꯃꯪꯂꯒ ꯑꯌꯤꯡꯕꯒ ꯑꯃꯠꯇ ꯈꯪꯗꯈꯩ ꯂꯩꯔꯤ꯫ ꯃꯦꯃꯥ, ꯅꯪꯅ ꯏꯐꯝꯗ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡꯁꯦ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯅꯐꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛꯁꯤ ꯀꯥꯏꯍꯜꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯑꯁꯨꯛ ꯂꯨꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯕꯤꯔꯤꯕ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ꯫ ꯃꯦꯃꯥ, ꯏꯆꯥꯁꯦ ꯑꯩꯅ ꯀꯣꯏꯅ ꯆꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ꯫ ꯃꯦꯃꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯦꯅ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯏꯕꯣꯍꯜ ꯊꯋꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯏꯐꯝꯗ ꯏꯆꯥꯁꯦ ꯁꯤꯟꯅꯗꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯆꯥꯒꯤ ꯃꯅꯤꯡꯇꯕꯨ ꯊꯨꯡꯍꯟꯒꯦ ꯈꯟꯖꯈꯤ꯫ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯒꯦ ꯈꯟꯈꯤ꯫ ꯅꯐꯝꯗꯁꯨ ꯑꯩꯅ ꯋꯥꯁꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯃꯥ, ꯅꯪ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯑꯃ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯏꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯈꯤ꯫ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯈꯛ ꯈꯟꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯔꯨꯕꯅꯤꯅ ꯃꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯈꯪꯅ ꯑꯩꯅ ꯑꯃꯨꯛ ꯍꯣꯠꯅꯕꯤꯕ ꯇꯥꯔꯦꯅꯦ꯫ ꯏꯆꯥꯒꯤ ꯋꯥ ꯈꯛ ꯇꯥꯔꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯦꯃꯥ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯃꯨꯛ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯄꯣꯛꯇꯨꯗꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯅꯨꯀꯣ ꯃꯦꯃꯥ꯫ ꯑꯩꯅ ꯏꯆꯥꯒꯤ ꯍꯣꯠꯅꯕꯗ ꯅꯪꯅ ꯄꯦꯟꯗꯕ ꯈꯖꯤꯛ ꯄꯣꯛꯂꯕꯁꯨ ꯉꯥꯛꯄꯤꯕ ꯍꯩꯕ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯉꯁꯤꯗꯤ ꯏꯕꯣꯍꯜ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯦ꯫ ꯀꯦꯅꯨ ꯑꯃꯗꯤ ꯀꯦꯕꯤꯒꯤ ꯃꯇꯧꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯆꯥ ꯃꯁꯥ ꯉꯝꯗ꯭ꯔꯒ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯕ, ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯁꯤ ꯐꯥꯎꯕ ꯂꯥꯛꯇꯕ, ꯃꯤꯒꯤ ꯃꯌꯨꯝꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯂꯩꯕ ꯉꯝꯕ ꯀꯦꯕꯤꯒꯤ ꯊꯃꯣꯏꯗꯤ ꯏꯕꯣꯍꯜꯅ ꯈꯖꯤꯛ ꯋꯥꯔꯧꯕ ꯄꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯥ ꯃꯦꯃꯥꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯉꯤꯕꯅꯤ꯫ ꯄꯨꯡ 9 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯊꯣꯏꯕ ꯌꯥꯏꯐꯕꯗ ꯇꯦꯛꯁ ꯊꯥꯔꯛꯏ꯫ ꯌꯥꯏꯐꯕꯤ, ꯇꯨꯝꯃꯕꯣ? ꯌꯥꯏꯐꯕꯤꯁꯨ ꯃꯥꯂꯦꯝꯒꯤ ꯋꯥꯈꯜꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ ꯐꯣꯟ ꯌꯦꯡꯗꯨꯅ ꯃꯥꯏꯟ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯤꯊꯣꯏꯕꯒꯤ ꯇꯦꯛꯁ ꯑꯃ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯃꯥꯁꯨ ꯐꯠ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯦꯛꯁꯇꯨ ꯎꯕꯒ ꯔꯤꯄ꯭ꯂꯥꯏ ꯐꯠ ꯄꯤꯁꯤꯜꯂꯤ꯫ ꯇꯨꯝꯗ꯭ꯔꯤ, ꯅꯪꯗꯤ? ꯑꯩꯁꯨ ꯇꯨꯝꯗ꯭ꯔꯤ, ꯀꯩꯗꯧꯏꯅꯣ? ꯁꯨꯝ ꯐꯝꯂꯤ, ꯅꯪꯗꯤ? ꯑꯩꯁꯨ ꯐꯝꯃꯤ, ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯏꯔꯣ? ꯄꯥꯗꯦꯗ, ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯌꯥꯗꯦ ꯏꯁꯥꯁꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯁꯨꯝ꯫ ꯑꯣ, ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯣꯏꯅ ꯂꯥꯟꯅ ꯎꯕꯩꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯥꯟꯅ ꯎꯗꯦꯀꯣ꯫ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯣꯏꯗ꯭ꯔꯣ? ꯄꯥꯔꯝꯕꯅꯤ, ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯑꯣ, ꯌꯥꯝ ꯐꯩ, ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯑꯁꯥ ꯃꯥꯡꯍꯟꯒꯅꯨꯀꯣ꯫ ꯅꯪꯁꯨꯅꯦ, ꯑꯗꯨꯗꯤ ꯑꯩ ꯈꯛ ꯅꯠꯇꯦ꯫ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯉꯝꯗꯧ ꯃꯥꯟꯗꯦꯗ ꯃꯅꯤꯊꯣꯏꯕ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯥꯏꯔꯤꯛ ꯄꯥꯗꯦ꯫ ꯀꯩꯒꯤ ꯄꯥꯗ꯭ꯔꯤꯕ? ꯈꯪꯗꯦ, ꯄꯥꯅꯤꯡꯗꯦ ꯍꯟꯗꯛꯇꯤ꯫ ꯌꯥꯏꯐꯕꯤ, ꯀꯔꯟ ꯇꯧꯅꯨꯀꯣ꯫ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯈꯔ ꯀꯟꯅ ꯑꯝꯇ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ꯫ ꯑꯁ, ꯑꯩꯁꯨ ꯄꯥꯅꯤꯡꯉꯤ, ꯑꯗꯣ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯃꯅꯤꯊꯣꯏꯕ꯫ ꯀꯩꯒꯤꯅꯣꯕꯗꯣ? ꯌꯥꯏꯐꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯗꯨ ꯃꯅꯤꯊꯣꯏꯕꯗ ꯇꯝꯊꯣꯔꯛꯏ꯫ ꯇꯦꯛꯁ ꯑꯃ ꯏꯗꯨꯅ ꯃꯅꯤꯊꯣꯏꯕꯗ ꯊꯥꯖꯤꯜꯂꯤ꯫ ꯃꯅꯤꯊꯣꯏꯕꯁꯨ ꯇꯦꯛꯁꯇꯨ ꯍꯦꯛ ꯎꯔꯨꯕꯗꯩ ꯐꯣꯟꯗꯨ ꯃꯈꯨꯠꯇꯩ ꯐꯠ ꯅꯥꯟꯊꯈ꯭ꯔꯦ꯫